السلام علیکم ورحمۃ اللہ وبرکاتہ. سوشل میڈیا فیسبک انسٹاگرام امسung یوٹیوب چینل کی خꯨꯊꯥꯡꯗꯒꯤ دینگی یامنا ممل لꯩꯔꯕ ꯋꯥꯐꯝ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯨꯁꯜꯃꯥꯟ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯇꯝꯖꯔꯤ. ꯃꯗꯨꯗꯤ ꯉꯁꯤ ꯊꯥ 4-5ꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯜꯂꯥꯍ ꯅꯨꯡꯁꯤꯕꯅ ꯐꯣꯡꯕ ꯉꯝꯍꯟꯕꯤꯔꯦ. ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ. ꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯟꯗꯥꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ. ꯑꯗꯨઆ ꯑꯜ ꯃꯁꯅꯨꯟ ꯃꯁꯅꯨꯟ ꯗꯨઆ ꯃꯅꯤꯄꯨꯔꯤ. ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯨꯡ 24ꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯃꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ, ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯨꯔআꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯗꯨઆ 112 ꯌꯥꯎꯔꯤ. ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯊꯝꯂꯒ ꯃꯇꯝ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯔꯕꯗꯤ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯗꯨઆꯁꯤꯡ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ. ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯛꯇꯕꯇ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯏꯈꯤꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯛꯇꯕꯇ ꯇꯝꯂꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯇꯥꯛꯍꯟꯅꯤꯡꯉꯤ, ꯃꯛꯇꯕꯀꯤ ꯅꯤꯁꯥꯕꯦ ꯇꯥꯂꯤꯝꯗ ꯌꯥꯎꯍꯟꯅꯤꯡꯉꯤ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥꯝꯁꯤꯡ, ꯃꯛꯇꯕꯀꯤ ꯃꯨꯑꯜꯂꯤꯝ ꯃꯨꯑꯜꯂꯤꯃꯥꯁꯤꯡꯅ ꯋꯥꯈꯜ ꯊꯝꯕꯤꯅꯕ ꯗꯔꯈꯥꯁ ꯇꯧꯖꯔꯤ. ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯍꯤस्सा 4ꯅꯤ, ꯁꯔꯨꯛ 4ꯅꯤ. ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯇ ꯀꯥꯏꯗꯥ ꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯇꯦꯟ ꯑꯇꯦꯟꯕ ꯗꯨઆ 15, ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯑꯝꯃ ꯄꯥꯔꯥ ꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯗꯨઆ 15, ꯀꯨꯔআꯟ ꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯍꯤस्सा 2ꯅꯤ, ꯁꯔꯨꯛ 2ꯅꯤ. ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯇ ꯀꯨꯔআꯟꯒꯤ ꯑꯍꯥꯟꯕꯒꯤ ꯄꯥꯔꯥ 15 ꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯗꯨઆ 15, ꯑꯔꯣꯏꯕꯒꯤ ꯁꯔꯨꯛꯇ ꯀꯨꯔআꯟꯒꯤ ꯑꯔꯣꯏꯕꯒꯤ ꯄꯥꯔꯥ 15 ꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯇꯦꯟ ꯑꯇꯦꯟꯕ ꯗꯨઆ 93. ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯄꯨꯟꯕ ꯀꯨꯔআꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯗꯨઆ 112 ꯌꯥꯎꯔꯤ. ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ. ꯑꯔꯣꯏꯕꯗ ꯗꯨઆꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯐꯣꯡꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯨꯀꯗꯃꯥ ꯏꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯖꯔꯠ ꯃꯧꯂꯥꯅꯥ ꯋꯖꯤꯎꯗꯗꯤꯟ ꯅꯗꯋꯤ ꯁꯥꯍꯕ ꯗꯥꯃꯠ ꯕꯔꯀꯥꯇꯨꯍꯨꯃꯨꯜ ꯑꯥꯂꯤꯌꯥꯕꯨ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯁꯨꯀ꯭रिꯌꯥ ꯑꯗꯥ ꯇꯧꯖꯔꯤ. ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏzzatꯅ ꯃꯍꯥꯛꯀꯤ ꯏꯜꯃꯨ ꯑꯃꯜꯗ ꯕꯔꯀꯠ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯤꯟ. ꯂꯣꯏꯅꯅ ꯇꯛꯔꯤꯖꯀꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩ ꯏꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯃꯨꯍꯁꯤꯟꯁꯤꯡ, ꯑꯁꯥꯇꯤꯖꯥꯁꯤꯡ, ꯑꯀꯥꯕꯤꯔꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯕꯨꯜꯕꯨꯜ आसाम हजरत अक़दस मौलाना इस्माइल साहब कासिमी दामत बरकातुहुमुल आलिया, शेखुल हदीस व सदरुल मुदर्रिसीन, मदरसा खानकाए मदनी गोविंदपुर, जानशीन हजरत काकमारी रहमतुल्लाहि अलैहि, हजरत अक़दस मौलाना सलाहुद्दीन साहब कासिमी दामत बरकातुहुमुल आलिया, उस्ताज दारुल उलूम बास्कांडी, मुफ्ती आज़म मणिपुरी कछार, हजरत अक़दस मौलाना मुफ्ती अब्दुल हकीम साहब कासिमी दामत बरकातुहुमुल आलिया, उस्ताजुत तफसीर व नाइब मुहतमीम दारुल उलूम बास्कांडी कछारबू शुक्रिया अदा तौजरी. जज़ाकुमुल्लाहु खैरन व अहसनल जज़ा फिद दारैन व बारक फी इल्मिकुम व उमरिकुम व अमालिकुम. लोइनना लारिक असिबु फोंगबदा पैसा लुपाना पुकनिंग थौगटपा वहाइना अमसुंग दुआना मतेंग पांगबिरखिबा खुदिंगमकपु अल्लाह रब्बुल इज्जतना अवांगबा थाकता कबूल तौबिबो ओइसनु. आमीन. व आखिरु दावाना अनिल हम्दुलिल्लाहि रब्बिल आलमीन.